ꯍꯦꯅꯔꯤꯒ ꯋꯥꯔꯤ ꯄꯨꯡꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯗꯨ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯙꯅꯔꯥꯖꯅ ꯉꯁꯤꯗꯤ ꯍꯦꯅꯔꯤꯗꯣ ꯂꯥꯛꯔꯣꯏ ꯍꯥꯏꯖꯥꯠꯂꯣ? ꯂꯥꯛꯇꯦꯅꯦ꯫ ꯚꯤꯛꯇꯔꯅ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤꯅ ꯑꯃ, ꯃꯥ ꯉꯥꯏꯗꯣꯏꯗꯨꯅ ꯑꯃ ꯃꯥꯟꯅꯗꯦꯕ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯦꯞꯂꯤꯉꯩ ꯇꯨꯡꯗꯒꯤ ꯂꯂꯩꯕꯤꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯦꯞꯄ ꯃꯤꯁꯦ ꯍꯣꯡꯂꯝꯕ ꯃꯥꯜꯂꯦ꯫ ꯚꯤꯛꯇꯔ ꯂꯂꯩꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯂꯒ ꯉꯥꯏꯖꯕ ꯑꯩꯈꯣꯏꯗ ꯏꯔꯥꯜ ꯑꯃꯨꯛ ꯁꯤꯕꯤꯔꯛꯀꯅꯨꯀꯣ꯫ ꯅꯣꯏꯁꯦ ꯗꯥ ꯍꯦꯅꯔꯤ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯁꯅꯥꯅꯨ ꯍꯣꯏꯅ ꯀ꯭ꯂꯥꯁ 11 ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯍꯧꯅ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯕꯨ ꯂꯨꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯂꯂꯩꯕꯤꯅ ꯍꯦꯅꯔꯤꯒ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ, ꯄꯥꯎ kaya ꯐꯥꯎꯅꯩ ꯍꯥꯏꯕ ꯍꯦꯅꯔꯤꯅ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯁꯅꯥꯅꯨꯅ ꯂꯂꯩꯕꯒꯤ ꯍꯦꯅꯔꯤ ꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕ ꯁꯥꯟꯅꯩ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯙꯅꯔꯥꯖꯅ ꯅꯪꯕꯨ ꯁꯅꯥꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯂꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥ ꯍꯦꯅꯔꯤꯗꯤ ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ, ꯃꯥꯅꯁꯨ ꯅꯣꯏꯅꯤꯒꯤ ꯃꯔꯝꯗ ꯇꯝꯃꯤ, ꯅꯣꯏꯅꯤꯒꯤ ꯁꯛꯁꯦ ꯑꯩꯅ ꯃꯥꯏ ꯐꯣꯟꯒꯤ ꯐꯣꯇꯣꯗꯁꯨ ꯎꯈ꯭ꯔꯦ꯫ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯒꯤ ꯋꯥꯈꯜꯗ ꯑꯣ, ꯍꯦꯅꯔꯤꯅ ꯃꯆꯦ ꯂꯨꯝꯅꯒ ꯃꯅꯥꯎꯅꯨꯄꯤꯁꯤ ꯑꯣꯏꯅ ꯀꯣꯏꯔꯝꯕ ꯆꯥꯅꯤꯅꯦ꯫ ꯃꯥꯅꯗꯤ ꯉꯔꯥꯡ ꯃꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯅ ꯈꯪꯕꯅꯤ, ꯑꯩꯈꯣꯏꯅꯤꯁꯨ ꯁꯛ ꯈꯪꯂꯝꯒꯅꯤ ꯀꯥꯏ ꯑꯗꯨꯒꯗꯅꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯗꯣ꯫ ꯑꯅꯤꯗꯨꯅ ꯌꯦꯡꯅꯔꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯗꯨꯗ ꯂꯂꯩꯕꯤꯅ ꯗꯥ ꯍꯦꯅꯔꯤꯁꯨ ꯑꯩꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯗꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕꯅꯤ꯫ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯨꯝꯕ ꯂꯥꯛꯄꯅꯦꯁꯦ ꯑꯩꯁꯨ ꯀꯣꯟꯅ ꯈꯪꯂꯛꯄꯅꯤ, ꯑꯗꯩꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯗꯅ꯫ ꯚꯤꯛꯇꯔꯅ ꯅꯪ ꯈꯪꯂꯗꯤ ꯅꯆꯦꯗꯤ ꯌꯥꯅꯕ ꯈꯔ ꯁꯤꯟꯈꯣ ꯌꯥꯗ꯭ꯔꯣ? ꯗꯥ ꯙꯅꯔꯥꯖꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ, ꯏꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯅꯠꯇ꯭ꯔꯣ? ꯃꯥ ꯈꯪꯕꯗꯒꯤ ꯅꯣꯏꯁꯨ ꯃꯔꯤ ꯃꯔꯤ ꯈꯪꯂꯛꯄꯅꯤꯗ꯫ ꯙꯅꯔꯥꯖ ꯉꯛꯅ ꯉꯁꯥꯏꯅ ꯃꯍꯥꯏ ꯍꯧꯖꯤꯛꯅ ꯃꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ꯫ ꯚꯤꯛꯇꯔꯅ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕꯅꯣ? ꯃꯤꯡꯗꯤ ꯈꯪꯗꯦ꯫ ꯑꯩꯒꯤ ꯃꯤꯡ ꯂꯂꯩꯕꯤ ꯍꯥꯏꯕ꯫ ꯙꯅꯔꯥꯖꯅ ꯑꯣꯍꯣ ꯂꯂꯩꯕꯤ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯪꯒꯤ ꯃꯤꯡ ꯄꯟꯕ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯌꯥꯔꯦ ꯋꯥꯔꯤꯁꯦ ꯂꯣꯏ ꯊꯨꯞꯆꯤꯜꯂꯁꯤ꯫ ꯅꯪ ꯅꯣꯏ ꯆꯦꯁꯦ ꯅꯣꯏ ꯇꯥꯃꯣ ꯍꯦꯅꯔꯤꯒꯤ ꯈꯜꯂꯒ ꯈꯔ ꯁꯦꯝꯕꯤꯔꯣ꯫ ꯑꯩꯒ ꯅꯣꯏꯒ ꯈꯪꯅꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯈꯪꯗꯕꯅꯤ, ꯑꯩꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯪꯕꯩ ꯋꯥꯅꯤ꯫ ꯑꯩ ꯈꯪꯉꯤꯁꯦ ꯃꯥꯅ ꯈꯪꯉꯗꯤ ꯏꯆꯝ ꯏꯀꯥꯏꯈꯤꯅꯤ, ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯏꯀꯥꯏ ꯈꯔ ꯊꯤꯒꯟꯕꯅꯦꯕ꯫ ꯚꯤꯛꯇꯔꯅ ꯃꯥ ꯈꯪꯍꯟꯗꯅ ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡ ꯌꯥꯕꯅꯤ꯫ ꯅꯣꯏ ꯇꯥꯃꯣ ꯍꯦꯅꯔꯤꯅ ꯃꯥ ꯇꯥꯟꯅꯔꯛꯏꯁꯦ ꯆꯍꯤ 1.5 ꯐꯥꯔꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ, ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ kaya ꯂꯩꯇꯕꯅꯤ, ꯌꯥꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯣ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯑꯗꯨ ꯗꯥ ꯙꯅꯔꯥꯖ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯨ, ꯑꯩ ꯄꯥꯎ ꯍꯥꯏꯔꯛꯀꯦ꯫ ꯙꯅꯔꯥꯖꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯃꯇꯥꯎꯒꯤ ꯅꯨꯄꯤꯁꯤꯗꯕꯨ ꯀꯣꯏꯕ ꯐꯪꯂꯕꯗꯤ ꯈꯟꯅ ꯅꯝꯕꯔꯗꯨ ꯄꯤ꯫ ꯍꯦꯅꯔꯤꯒꯁꯨ ꯅꯝꯕꯔ ꯂꯩꯅꯩ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯣ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯅꯪ ꯌꯥꯅꯕꯗꯤ ꯁꯤꯜꯂꯧꯀꯣ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯝꯕꯔ ꯂꯩꯅꯔꯕꯅꯤꯅ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯅꯤ꯫ ꯑꯗꯣ ꯅꯣꯏ ꯆꯦꯁꯦ ꯈꯪꯅꯕ ꯂꯩꯇꯦꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ? ꯍꯌꯦꯡ ꯍꯥꯏꯒꯦ ꯍꯥꯏꯅꯔꯒ ꯈꯪꯅꯕ ꯂꯩꯔꯝꯃꯗꯤ ꯆꯣꯞꯇꯣꯏꯁꯦ ꯑꯩꯈꯣꯏ ꯌꯥꯎꯗꯣꯏꯅꯤ꯫ ꯂꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯅꯤꯗ꯫ ꯗꯥ ꯍꯦꯅꯔꯤꯅꯁꯨ ꯑꯩꯅ ꯁꯤꯒꯤ ꯋꯥꯁꯤ ꯈꯪꯉꯤ ꯍꯥꯏꯕ ꯕꯕꯥ ꯍꯣꯏꯗꯁꯨ ꯆꯤꯆꯦ ꯍꯣꯏꯗꯁꯨ ꯑꯝꯇ ꯍꯥꯏꯗꯣꯛꯀꯅꯣꯅ ꯋꯥ ꯌꯥꯝ ꯀꯟꯅ ꯃꯦꯜꯂꯝꯃꯤꯗ꯫ ꯃꯤꯅ ꯗꯨꯛ ꯊꯥꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ? ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯗꯗꯥ ꯍꯣꯏꯁꯨ ꯇꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ꯫ ꯚꯤꯛꯇꯔꯅ ꯑꯩꯈꯣꯏꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯦ ꯅꯣꯏ ꯆꯦꯅ ꯈꯪꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ, ꯌꯥꯝ ꯇꯣꯏꯅ ꯅꯠꯇꯕꯤ ꯎꯅꯁꯤ꯫ ꯑꯗꯣ ꯙꯅꯔꯥꯖꯀꯁꯨ ꯅꯝꯕꯔ ꯂꯩꯅꯔꯕꯅꯤꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯔꯛ ꯌꯥꯔꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯦꯅꯔꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯐꯥꯒꯤꯗꯒꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯇꯧꯔꯦ ꯌꯦꯡꯉꯣ ꯃꯥꯅ ꯇꯥꯟꯅꯔꯛꯏꯁꯦ꯫ ꯃꯁꯤꯐꯥꯎ ꯁꯅꯥꯅꯨ ꯌꯥꯔꯛꯇ꯭ꯔꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯦꯅꯔꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏꯁꯤꯅꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯍꯣꯔꯦꯟ ꯗꯥ ꯍꯦꯅꯔꯤ ꯂꯥꯛꯂꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ꯫ ꯙꯅꯔꯥꯖꯅ ꯍꯣꯏ ꯆꯪꯉꯨ, ꯑꯗꯣ ꯄꯥꯎ ꯐꯥꯎꯔꯛꯄ ꯀꯥꯎꯅꯨꯀꯣ꯫ ꯂꯂꯩꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯤ꯫ ꯚꯤꯛꯇꯔꯅ ꯁꯅꯥꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯁꯅꯥꯅꯨꯗꯒꯤ ꯇꯥꯗꯅ ꯌꯥꯝ ꯐꯖꯩꯅꯦ꯫
ꯑꯗꯣ ꯁꯅꯥꯅꯨꯅꯗꯤ ꯍꯦꯟꯕ ꯃꯥꯜꯂꯤ ꯐꯖꯕꯁꯦ ꯃꯅꯥꯎ ꯅꯨꯄꯤꯁꯤꯗꯤ ꯏꯔꯥꯡ ꯈꯔ ꯌꯥꯎ ꯃꯥꯜꯂꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯐꯖꯅ ꯑꯉꯥꯡꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯏꯇꯥꯎꯒꯤꯁꯦ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯁꯤꯀꯣ ꯃꯤꯗꯤ ꯃꯅꯥꯎ ꯅꯨꯄꯤꯅꯒ ꯈꯪꯈ꯭ꯔꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯒ ꯍꯩꯗꯣꯛꯅꯕꯅꯤ ꯃꯥꯗꯤ ꯍꯥꯏꯕꯨ ꯍꯩꯗꯣꯛꯇꯦꯅꯦ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯀꯔꯤ ꯑꯦꯖꯦꯟꯗꯥꯗ ꯃꯨꯠꯀ ꯁꯥꯒꯠꯂꯤꯕꯅꯣ ꯈꯪꯗꯦ ꯑꯅꯤꯗꯣ ꯉꯥꯡꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯂꯂꯩꯕꯤꯅ ꯁꯦꯞꯊꯗꯨꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯤ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗ ꯂꯂꯩꯕꯤꯅ ꯙꯅꯔꯥꯖꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟꯅ ꯙꯅꯔꯥꯖꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯙꯅꯔꯥꯖ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯍꯦꯅꯔꯤꯅ ꯃꯣꯏꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯥꯟꯁ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯃꯛꯅ ꯃꯥꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯈꯪꯅ ꯈꯪꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯗꯣꯛꯇꯕꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯁꯤꯟꯅꯗꯨꯅ ꯙꯅꯔꯥꯖꯀꯤ ꯅꯝꯕꯔ ꯂꯧꯍꯧꯔꯤꯕꯅꯤ ꯁꯣꯝꯗ ꯒ꯭ꯔꯦꯁꯤꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯂꯅꯤ ꯍꯥꯏ ꯑꯁ ꯑꯗꯣ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯒ꯭ꯔꯦꯁꯤꯅ ꯍꯥꯏꯗꯣꯔꯛꯂꯗꯤ ꯐꯔꯦ ꯀꯩꯅꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯔꯛꯏꯁꯦ ꯌꯦꯡꯉꯣ ꯁꯠ ꯍꯥꯏꯗꯣꯔꯛꯂꯒ ꯐꯦꯜ ꯑꯣꯏ ꯄꯥꯁ ꯇꯧꯋꯦꯗꯣ ꯈꯪꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯊꯥ ꯁꯨꯝ ꯁꯥꯗꯧ ꯁꯔꯨꯛ ꯄꯥꯁ ꯇꯧꯗꯧꯕ ꯅꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯕ ꯑꯩꯅ ꯁꯣꯝꯗ ꯁꯥꯔꯤ ꯃꯊꯥꯁꯤꯗꯤ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯁꯅꯥꯅꯨ ꯐꯪꯉꯤ ꯀꯩꯝ ꯊꯋꯥ ꯁꯥꯗꯕꯤꯗꯅꯤ ꯃꯥ ꯂꯩꯔꯝꯗꯣꯏꯁꯦ ꯁꯨꯝ ꯈꯜꯂꯨꯔꯗꯤ ꯑꯩꯗꯤ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯔꯦꯕꯣ ꯑꯩꯁꯨ ꯃꯨꯝꯕꯥꯏꯗ ꯍꯞꯇꯥ ꯑꯃꯅꯤ ꯁꯤꯗ ꯆꯠꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ ꯕꯕꯥꯒ ꯀꯩꯅꯣ ꯆꯠꯂꯗꯣꯏꯔꯥ ꯑꯩꯁꯦ ꯅꯪꯕꯨ ꯁꯤꯗ ꯇꯝꯕ ꯌꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯀꯩꯅꯣ ꯑꯁꯨꯛ ꯊꯨꯅ ꯁꯤꯗ ꯁꯤꯠ ꯐꯪꯒꯗ꯭ꯔꯅ ꯌꯦꯡꯕꯅꯤ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯃꯨꯝꯕꯥꯏꯗ ꯏꯆꯦ ꯑꯃꯁꯨ ꯅꯦꯅꯦ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯕꯕꯥꯅꯁꯨ ꯑꯗꯨꯗ ꯆꯠꯄꯅ ꯐꯩ ꯈꯜꯂꯤ ꯕꯕꯥꯅ ꯍꯥꯏꯕ ꯑꯃꯃꯨꯛ ꯀꯥꯏꯅꯈꯤ ꯑꯃꯃꯨꯛ ꯂꯥꯞꯊꯣꯛꯅꯈꯤꯅꯤ ꯃꯁꯤꯗ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯒꯤ ꯅꯨꯡꯁꯤꯅ ꯄꯨꯜꯂꯝꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯈꯜꯂꯤ ꯅꯪꯁꯨ ꯆꯠꯈ꯭ꯔꯗꯤ ꯁꯅꯥꯅꯨ ꯈꯣꯏꯅꯤꯈꯛ ꯁꯤꯗ ꯉꯥꯏꯍꯧꯔꯅꯤ ꯁꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯔꯤꯁꯤꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯗ꯭ꯔꯦꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯅꯒꯗꯕꯁꯨ ꯅꯠꯇꯅ ꯁꯤꯗ ꯅꯪꯁꯨ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯅꯝꯕꯔ ꯂꯩꯅꯔꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯒꯨꯝ ꯃꯇꯨꯡꯗꯗꯤ ꯀꯩꯁꯨ ꯁꯥꯟꯅꯕ ꯐꯪꯂꯔꯣꯏ ꯅꯪꯁꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯀ꯭ꯂꯥꯁ ꯂꯩ ꯊꯕꯛ ꯂꯩ ꯍꯥꯏꯗꯅ ꯀꯩꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯔꯣꯏ ꯈꯪꯗꯦ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯕ ꯅꯈꯣꯏꯅꯤꯁꯨ ꯀꯥꯏꯅꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯊꯦꯡꯅꯔꯀꯥꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯅ ꯍꯪꯅꯕ ꯅꯠꯇꯅ ꯀꯩꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯒ꯭ꯔꯦꯁꯤꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯑꯗꯣ ꯁꯅꯥꯅꯨꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯁꯅꯥꯅꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯁꯥꯏ ꯑꯃ ꯁꯦꯡꯂꯤꯔ ꯁꯦꯡꯗ꯭ꯔꯤꯔ ꯑꯃ ꯂꯩꯕꯗꯨꯅꯤꯗꯅ ꯅꯨꯄꯥꯗꯨꯁꯨ ꯄꯥꯎ ꯏꯒ ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯀꯥꯏꯗꯩ ꯅꯍꯥꯟ ꯑꯩꯈꯣꯏꯅꯤ ꯁꯅꯥꯅꯨ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯒ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ ꯁꯅꯥꯅꯨꯁꯨ ꯅꯨꯄꯥꯗꯣ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯃꯄꯥꯟꯒꯝꯇ ꯊꯣꯛꯇ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯀꯣꯏꯅꯔꯣꯅ ꯍꯥꯏꯕꯅꯤ ꯌꯥꯗꯦꯕ ꯃꯥꯅꯁꯨ ꯌꯥꯅꯤꯡꯗꯦꯅ ꯇꯧ ꯂꯩ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯅ ꯁꯥꯔꯝꯗꯧ ꯃꯊꯥꯗꯣ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩ ꯁꯅꯥꯅꯨꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤ ꯅꯨꯄꯥꯗꯣ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯔꯕꯨ ꯈꯜꯂꯤꯅꯤ ꯁꯅꯥꯅꯨꯒꯤ ꯀ꯭ꯔꯁ ꯑꯃ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯗꯨꯗ ꯂꯨꯞꯄꯒ ꯂꯩꯈ꯭ꯔꯦ ꯀꯅꯥꯝꯇꯒ ꯀꯣꯏꯅꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯅ ꯅꯪꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈ꯭ꯔꯣꯅ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯗꯧ ꯃꯤ ꯅꯠꯇꯦꯅꯦ ꯅꯨꯄꯥꯗꯣ ꯁꯛꯇꯣ ꯌꯥꯗꯦꯕ ꯈꯔ ꯑꯅꯝ ꯀꯟꯕ ꯃꯤꯅꯤ ꯅꯨꯄꯥ ꯑꯃꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯇꯥꯟꯅꯔꯛꯂꯕ ꯀꯥꯏꯁꯦ ꯐꯥꯒꯤ ꯐꯅꯥꯏꯗꯤ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯅꯨꯄꯥꯗꯣ ꯈꯔ ꯑꯅꯝ ꯀꯜꯂꯤ ꯁꯅꯥꯅꯨꯅ ꯐꯅ ꯐꯨꯔꯁꯨ ꯆꯩꯔꯁꯨ ꯉꯥꯡꯂꯁꯨ ꯀꯩꯝ ꯅꯥꯁꯨꯡꯗꯕ ꯃꯤꯅꯦꯕ ꯃꯗꯨꯒꯤ ꯃꯤꯗꯣ ꯉꯥꯡꯅꯕ ꯈꯔ ꯋꯥꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯤ ꯅꯠꯇꯦꯕ ꯃꯃꯥꯡ ꯁꯅꯥꯅꯨꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤꯕ ꯅꯨꯄꯥ ꯑꯝꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯗ꯭ꯔꯤ ꯇꯥꯟꯅꯔꯝꯃꯁꯨ ꯍꯞꯇꯥ ꯑꯃ ꯊꯥ ꯑꯃ ꯃꯉꯥꯏ ꯑꯗꯩꯗꯤ ꯁꯅꯥꯅꯨꯅ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯥꯅ ꯑꯗꯨꯝ ꯕꯤꯠ ꯍꯜꯂꯒ ꯇꯣꯛꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤꯗꯨꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯆꯍꯤ ꯑꯃ ꯍꯦꯜꯂ ꯐꯥꯎ ꯑꯗꯨꯝ ꯇꯥꯟꯅ ꯂꯩꯔꯤꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯄꯥꯗꯣ ꯌꯥꯝ ꯑꯅꯪ ꯀꯟꯕ ꯃꯥꯅ ꯉꯝꯗ꯭ꯔꯤꯈꯩ ꯌꯥꯗꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯆꯅꯨꯂꯦꯝꯕꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯑꯗꯣꯅꯣ ꯑꯩꯈꯣꯏꯅꯤ ꯁꯅꯥꯅꯨ ꯈꯪꯍꯟꯗꯕꯤ ꯅꯨꯄꯥꯗꯣ ꯀꯃꯥꯏꯅ ꯇꯧꯃꯤꯅꯣꯅ ꯊꯤꯒꯠꯁꯤꯔꯥ
ꯅꯪꯁꯨ ꯑꯥꯗ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤꯅ ꯏꯊꯟꯇ ꯉꯥꯏꯍꯧꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯁꯨꯔꯤꯉꯩ ꯑꯣꯏꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯁꯦꯕꯀꯣ ꯌꯥꯏ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯤ ꯅꯪꯅ ꯍꯧꯗꯣꯔꯛꯄ ꯌꯥꯝ ꯐꯔꯦ ꯅꯨꯄꯥꯗꯣ ꯑꯅꯝ ꯈꯔ ꯀꯟꯖꯔꯁꯨ ꯃꯁꯛ ꯃꯇꯧꯗꯤ ꯁꯨꯠꯇꯅꯤ ꯐꯖꯔꯤꯗꯣ ꯒ꯭ꯌꯥꯟꯁꯨ ꯈꯔ ꯇꯥ ꯃꯥꯜꯂꯤ ꯑꯗꯣ ꯃꯥꯏ ꯃꯇꯥꯡꯗ ꯊꯤꯖꯤꯟꯒꯦ ꯍꯥꯏꯔꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯔ ꯀꯩꯅꯣꯝꯃ ꯃꯥꯒ ꯍꯦꯛ ꯂꯥꯛꯃꯤꯟꯅꯕꯗꯣ ꯃꯃꯥꯟꯅꯕꯗꯣ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯣꯏꯁꯨ ꯃꯃꯥꯟꯅꯕꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯅꯪꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯅꯦ ꯑꯗꯣ ꯁꯅꯥꯅꯨ ꯈꯪꯍꯟꯗꯕꯤ ꯑꯩꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯇꯧꯁꯤꯀꯣ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯈꯪꯉꯤ ꯅꯨꯄꯥꯗꯣ ꯐꯔꯗꯤ ꯃꯇꯝ ꯈꯔ ꯈꯪꯍꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯂꯥꯞꯊꯣꯛꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯅꯥꯅꯨꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯒꯅꯤ ꯅꯨꯄꯥꯗꯨꯁꯨ ꯑꯅꯝ ꯀꯜꯂꯤꯅꯤꯅ ꯃꯤꯒꯤ ꯂꯩꯀꯥꯏꯗꯨꯗ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯑꯗꯨꯝ ꯂꯩꯔꯦ ꯁꯅꯥꯅꯨꯁꯨ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯂꯝꯃꯔꯣꯏ ꯃꯣꯏ ꯀꯀꯥꯒ ꯕꯕꯥꯒꯅ ꯈꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯃꯊꯥ ꯑꯗꯨꯝ ꯁꯥꯏ ꯅꯥꯎꯕꯤꯗꯨꯁꯨ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯥ ꯈꯪꯈ꯭ꯔꯗꯤ ꯏꯈꯪ ꯈꯪꯅꯔꯛꯇꯣꯏꯅꯤ ꯑꯗꯨ ꯐꯔꯦꯁꯦ ꯑꯩꯈꯣꯏꯅꯤ ꯁꯤꯟꯅꯔꯒ ꯀꯩꯅꯣ ꯐꯅ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯁꯤꯟꯕ ꯌꯥꯕꯅꯤ ꯁꯅꯥꯅꯨꯅ ꯃꯊꯥ ꯁꯥꯔꯛꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅꯤ ꯆꯪꯂꯒ ꯃꯥꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯂꯝꯃꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯅꯪ ꯃꯨꯝꯕꯥꯏ ꯆꯪꯗ꯭ꯔꯤꯉꯩꯗ ꯄꯥꯎ ꯍꯥꯏꯔꯛꯎꯀꯣ ꯅꯪ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯍꯧꯁꯦꯕ ꯍꯣꯏ ꯆꯥꯃꯤꯟꯅꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯑꯩ ꯁꯅꯥꯅꯨꯗꯁꯨ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯀꯥꯟꯗ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯅꯤꯗꯨ ꯁꯅꯥꯅꯨꯒꯤ ꯃꯔꯝꯗꯁꯨ ꯃꯈꯣꯏꯒꯤ ꯄꯥꯔꯁꯅꯦꯜꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯉꯁꯤꯗꯤ ꯁꯅꯥꯅꯨꯗꯨ ꯍꯦꯅꯔꯤꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯅ ꯃꯔꯤ ꯆꯤꯡꯅꯔꯛꯇꯨꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯈꯣꯡꯅꯥꯡꯈꯣꯡꯗ ꯊꯣꯛꯂꯛꯏ ꯁꯅꯥꯅꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯦꯅꯔꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯃꯤ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯉꯥꯏꯕꯨ ꯉꯥꯏꯔꯗꯤ ꯉꯥꯏꯖꯃꯟ ꯐꯪꯉꯤ ꯍꯥꯏꯗꯨꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯄꯥꯟꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕ ꯉꯝꯃꯤ ꯅꯪꯁꯨ ꯊꯃꯣꯏꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤ ꯅꯣꯏ ꯅꯃꯥꯟꯅꯕ ꯃꯁꯦꯟ ꯁꯥꯟꯅꯕꯗꯨꯗ ꯑꯩꯁꯦ ꯅꯪꯅ ꯃꯇꯝ ꯈꯔꯒꯤ ꯀꯣꯏꯒꯦꯅ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯅ ꯁꯦꯟꯅꯔꯤꯅꯤꯅꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏꯗꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯆꯩꯅꯥ ꯐꯪꯉꯤ ꯍꯥꯏꯗꯅ ꯀꯩꯝ ꯈꯪꯖꯗꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯅꯤꯅꯦ ꯑꯗꯣ ꯆꯍꯤ ꯑꯃꯗꯤ ꯍꯦꯜꯂꯝꯃꯅꯤ ꯅꯪꯅ ꯑꯩꯒꯤ ꯑꯗꯨꯝ ꯏꯟꯅꯔꯛꯏꯁꯦ ꯃꯁꯤꯗ ꯑꯩꯅꯁꯨ ꯌꯥꯗ꯭ꯔꯤ ꯌꯥꯔꯛꯂꯔꯣꯏ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯁꯤꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯎꯈꯤ ꯃꯤꯁꯛꯇꯣ ꯅꯪ ꯀꯅꯥꯅ ꯑꯣꯏꯔꯝꯃꯣꯒꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯉꯣꯟꯗ ꯇꯥꯈꯤꯕꯒꯤ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯅꯔꯛꯄꯅꯤ ꯃꯇꯝ ꯈꯔ ꯁꯨꯝ ꯀꯣꯏꯅꯁꯤ ꯈꯪꯅꯁꯤ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯈꯤꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯆꯠꯂꯤꯕ ꯄꯥꯟꯗꯝꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯈꯟꯖꯕꯒꯤ ꯋꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯑꯅꯤꯅ ꯄꯥꯎ ꯐꯥꯎꯔꯛꯂ ꯃꯇꯝ ꯃꯔꯣꯜ ꯊꯣꯛꯂꯛꯂ ꯃꯇꯝꯗꯨꯗ ꯑꯣꯏꯔꯛꯄꯅꯤ ꯍꯣꯏ ꯑꯩꯁꯨ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯈꯤꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯗ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯅꯪꯒꯤ ꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯉꯥꯏꯕ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯕꯨ ꯍꯥꯏꯔꯛꯂꯕꯗꯤ ꯈꯟꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤ ꯑꯩꯁꯨ ꯅꯨꯡꯁꯤꯔꯤꯅꯤ ꯀꯩ ꯅꯨꯡꯁꯤꯕꯗ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯏꯅꯤ ꯅꯨꯡꯁꯤꯕꯩꯅꯤ ꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯦꯛꯁꯇꯨꯁꯨ ꯀꯥꯎꯈ꯭ꯔꯦ ꯅꯪ ꯊꯦꯡꯅꯕ ꯅꯪ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯤ ꯃꯇꯝ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯣ ꯅꯪꯁꯨ ꯅꯪꯒꯤ ꯀ꯭ꯔꯁ ꯂꯩ ꯍꯥꯏ ꯃꯥꯒ ꯈꯪꯅꯕꯁꯨ ꯅꯠꯇ꯭ꯔꯤ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯅꯤ ꯈꯟꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯐꯥꯒꯤꯅꯤ ꯈꯜꯂꯁꯨ ꯀꯣꯏꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯈꯤꯗꯕ꯭ꯔꯅꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯃꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯃꯃꯜ ꯂꯩꯇꯦ ꯃꯃꯜ ꯈꯪꯗꯦꯅꯁꯨ ꯍꯥꯏꯅꯨ ꯅꯨꯡꯁꯤꯕꯕꯨ ꯊꯥꯛ ꯌꯥꯝ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕ ꯃꯤꯁꯛꯅꯤ ꯑꯩꯁꯦ ꯏꯀꯥꯏꯁꯨ ꯌꯥꯝ ꯈꯨꯝꯅꯩ ꯑꯗꯨꯃꯛꯅ ꯑꯩ ꯅꯉꯣꯟꯗ ꯐꯣꯔꯁ ꯇꯧꯗ꯭ꯔꯤꯕꯁꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯁꯤ ꯈꯪꯅꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯖꯤꯜꯂꯛꯏ ꯏꯇꯣꯝꯇ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪꯅ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯃꯐꯝꯁꯤ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯤ ꯎꯈ꯭ꯔꯒ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗꯦ ꯃꯔꯨꯑꯣꯏꯅ ꯕꯕꯥꯍꯣꯏ ꯀꯀꯥꯍꯣꯏꯅ ꯈꯪꯈꯤꯕ ꯊꯣꯛꯂꯒꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯁꯤ ꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯁꯨ ꯅꯪꯒꯤ ꯑꯌꯥꯕꯗꯨꯗꯤ ꯍꯥꯏꯕ ꯌꯥꯕꯅꯤ ꯅꯠꯇꯦ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯕꯗ ꯅꯪ ꯁꯤꯔꯗ꯭ꯔꯣ ꯐꯔꯦꯅꯦ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇꯕ ꯋꯥꯔꯤ ꯁꯥꯔꯛꯇꯕ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯈꯪꯉꯨꯗ꯭ꯔꯥ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯕ
ꯌꯥꯔ ꯍꯥꯏꯕ ꯋꯥꯍꯩꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯕꯛꯁꯨ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯣꯏꯅꯁꯤ ꯈꯪꯅꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯪ ꯉꯛ ꯌꯥꯝ ꯍꯥꯏꯒꯠꯀꯅꯣ ꯅꯪꯒꯤ ꯅꯥꯛꯇ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏꯅꯁꯨ ꯈꯟꯒꯅꯣ ꯑꯩꯅꯁꯨ ꯇꯧꯕ ꯉꯝꯕ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕ ꯉꯝꯃꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯤꯁꯨ ꯅꯣꯏ ꯌꯨꯝꯗꯒꯤꯗꯤ ꯌꯥꯝ ꯊꯥꯞꯇ꯭ꯔꯦ ꯃꯤ ꯐꯖꯅ ꯇꯥꯟꯅꯗꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨ ꯈꯪꯅꯔꯣꯏ ꯈꯟꯅ ꯁꯤꯗ ꯂꯩꯕꯩ ꯋꯥꯅꯤ ꯑꯗꯣ ꯅꯪꯁꯨ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯈꯔꯗꯤ ꯈꯪꯕꯤꯕ ꯌꯥꯕꯅꯤ ꯈꯤꯇꯪ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯒꯟꯗꯕꯗꯨꯗꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯦ ꯌꯥꯔꯦ ꯈꯪꯂꯗꯤ ꯈꯣꯡꯐꯝꯗꯣ ꯁꯠ ꯍꯟꯗꯣꯛꯈ꯭ꯔꯣꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯅ ꯉꯝꯃꯤꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩ ꯃꯊꯥ ꯁꯥꯍꯟꯕ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅꯁꯨ ꯍꯦꯛꯇ ꯍꯥꯏꯅꯨꯗ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦꯁꯨ ꯍꯥꯏ ꯅꯨꯡꯁꯤꯅꯔꯦꯁꯤꯁꯨ ꯊꯃꯣꯏꯅ ꯍꯥꯏꯖꯔ ꯐꯥꯎ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯪ ꯑꯩꯒꯤ ꯃꯥꯏ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯕ ꯌꯥꯕꯅꯤ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅ ꯍꯦꯛ ꯌꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯣꯏꯅꯤ ꯃꯤꯅ ꯐꯨꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯅꯥꯅ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯦ ꯁꯅꯥ ꯅꯪꯗꯤ ꯁꯤꯗ ꯗꯦꯠ ꯍꯦꯛꯇ ꯇꯧꯕꯤꯅꯤꯅꯦ ꯑꯩꯅ ꯈꯜꯂꯦꯕ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯤꯗ ꯂꯦꯞꯄ ꯇꯣꯏꯅ ꯎꯏꯌꯦꯅ ꯀꯥꯏꯗꯩ ꯗꯦꯠꯅꯣ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯣꯍꯣ ꯑꯩꯅ ꯃꯥꯟꯗꯦ ꯈꯜꯂꯦꯕ ꯍꯦꯟꯅꯔꯤꯅ ꯑꯗꯣ ꯃꯥꯗꯤ ꯀꯅꯥꯅꯣ ꯁꯅꯥꯅꯣ ꯃꯥ ꯀꯅꯥꯅꯣ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯨꯄꯥꯗꯨꯅ ꯅꯪꯒ ꯈꯪꯅꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯅ ꯐꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯕ ꯅꯠꯇꯦ ꯀꯣꯏꯅꯁꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯑꯩꯒꯤꯁꯦ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯪꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯆꯠꯂꯁꯤꯗꯤ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯤꯒꯦ ꯌꯥꯝ ꯂꯤꯡꯅ ꯋꯥ ꯉꯥꯡꯉꯤꯗ ꯕꯣꯕꯤ ꯂꯥꯎ ꯆꯪꯈ꯭ꯔꯁꯤ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯋꯥꯔꯤꯒ ꯁꯥꯟꯅꯔꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯅꯪ ꯁꯤꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯀꯀꯥ ꯍꯣꯏꯗꯗꯤ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯒꯦ ꯇꯧꯏ ꯍꯦꯅꯔꯤꯁꯨ ꯅꯨꯄꯥꯗꯣ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯂꯅꯤ ꯈꯪꯂꯗꯨꯅ ꯉꯥꯏꯈꯣ ꯁꯅꯥꯅꯣ ꯅꯪ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯣ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯀꯣꯛ ꯍꯟꯈꯤꯕ ꯀꯩꯗꯧꯒꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯎꯈꯥꯗꯨꯗ ꯑꯗꯨꯝ ꯂꯩꯗꯨ ꯇꯟꯗ꯭ꯔꯣ ꯌꯥꯔꯣꯏ ꯈꯪꯂꯕꯗꯤ ꯅꯁꯥꯅ ꯈꯣꯡꯐꯝꯗꯣ ꯁꯠ ꯍꯟꯗꯣꯛꯈꯣ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯛꯀꯅꯨ ꯕꯣꯕꯤꯗꯨ ꯁꯥꯎꯅꯤꯡꯅ ꯍꯦꯅꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯍꯥ ꯃꯤꯒꯤ ꯂꯩꯀꯥꯏꯁꯤ ꯂꯥꯛꯂꯒ ꯑꯐꯥꯎ ꯁꯥꯔꯤꯔꯣ ꯍꯦꯅꯔꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯀꯤꯅ ꯊꯤꯟꯖꯤꯜꯂꯤ ꯕꯣꯕꯤꯁꯨ ꯈꯨꯠ ꯊꯥꯅꯔꯛꯄꯗꯨꯗ ꯃꯈꯨꯠ ꯍꯟꯖꯤꯜꯂꯤ ꯑꯅꯤꯗꯨꯅ ꯈꯠꯅꯔꯛꯄꯗꯨꯗ ꯁꯅꯥꯅꯁꯨ ꯈꯥꯝꯅꯕ ꯂꯥꯛꯅꯩ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯌꯥꯗ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗ ꯕꯣꯕꯤꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯟꯅꯕꯒ ꯅꯨꯄా ꯑꯃꯒ ꯐꯨꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯅꯔꯤꯗ ꯈꯨꯠ ꯊꯥꯔꯛꯏ ꯕꯣꯕꯤ ꯇꯣꯛꯁꯤ ꯇꯣꯛ ꯌꯥꯔꯦꯕ ꯈꯠꯅꯔꯨꯅꯨꯕ ꯁꯤ ꯕꯣꯕꯤꯁꯨ ꯁꯅꯥꯅꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯈꯥꯝꯗꯣꯛꯏ ꯕꯣꯕꯤꯅ ꯚꯥꯏ ꯌꯥꯔꯦꯗꯣ ꯁꯤ ꯚꯥꯏ ꯌꯥꯔꯦꯕ ꯍꯦꯅꯔꯤꯗꯨ ꯃꯃꯥꯏꯗ ꯒ꯭ꯔꯤꯟ ꯈꯔ ꯀꯥꯔꯦ ꯅꯥꯇꯣꯟꯗꯒꯤꯁꯨ ꯏ ꯈꯔ ꯇꯥꯔꯛꯏ ꯑꯗꯨ ꯕꯣꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯅꯨꯒꯤ ꯈꯨꯖꯤꯡ ꯄꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯍꯦꯅꯔꯤꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ